लेगे ऑनलाइन YouTube तक कना कना लेगे बिंग ले बिरा दे चंगी रहो कना वो दे लांच असिदी अकोई लाइव सिदा PriArToons की वीडियो से सानम की एंगल लगे ना तो बने दो हजू फौदी ऑडियंस अमत दिलाक्ट्री अखोई ऑडियंस से हजू मोबाइल पे तुमना रहो गनो खंगे लोइना इनएक्टिव होए मुझे ओ लाइक मलाई हाय हेलो हाय हेलो कनानो कमेंट कमेंट थबिरो हाय निंगथौजम करी नरेंद्र निंगथौजम हाय second TRM party हाय TRM पार्टी Indi Laisram हाय Kongba hi नहीं है Menaka Huidrom सकुटी सिदी लुक पजो सकुटी सिदी अगोई सकुट पे याद रही है अदुगी नहीं अगोई डायलॉग होने तो जरा के अदु को कई मथे चारे nga thongba चारे nga thongba second nga thongba चारे चारे नोदी चक चाना रबो हाय वकल हाय चारे पार्टी चक चारबो चारे कहिनिसना लाची मोलाला हाय बुकुले हाय बुकुले ओके TRM पार्टी चारे केंजंग तोगे केंजंग चागे मिमीचा कुजम चक चारे हाय कुंबा चारे ओके 100 की हेलो सकुत कही नरेंद्र कोई सक्से उठप याद्रे अकोई सक्से उल्लगदि नोय गाउथोख्रदि कमाय तो अदुगी याइफबी हुइड्रोम सेड हाय युमनाम जनेश्वर हाय दलिपि सकुल ओ अदुगा नोकपु खुनोक तो अमता नोकलग तानिगे होय नोकपु स्टाइल दि मैम लैरे हिंचाबी की खुनोक जुदावरे वरी गायबदो पत्तले होय वरी से सेम नबगे तो अखोई एडिटर से सेम हो यादन लेरे वीडियो दिना हान डबिंग लोयरबने बुको होय एडिट तौदना लेरबा नो वीडियो से याम नुंगाय नो ब थागलक्तोइनी गायबत लेपकनो सोइदना लाक्ट्रोबने कोइ हौरे हयें हंचिकी मन लानी अरीबा वीडियो गेबु येंबो लुइसले ओय मा दगम जिब्रा हाइसे फरे थैंक यू सो मच सिनाम प्रतीक्षा देवी सक थागल थागलक्तोइनी होय एडिटर से यामना एडिटर ओइरिबसे यामना हाइदि लेजी तनबा मीनियबा माक्से वीडियो सेम लोरनी ngang लोरनी दबिंग लोग्रबने बको अदो हेलोय कोबे मंत्र दो मंगाल कैसाम हेलोय कोबे मंत्र दो अदो दो अस काउबु काउ अइने दुम काउगिबने बको आइदि अस मतम दुदि अदुम कनोदा कॉपी गुमबदे इथोगा अदुम ngangiबनेबा अदो हजिकती अदो कॉपी दो पुथोक्तबे यार अदगे डायलॉग अम तरो हेलोय कोबे दंत्रा निंगाय लेत्रे नोय लोय तो अकोइना आइना डायलॉग से अकोइ केनो अमुका भाइरल याम चटपम लेबनेबको कइनो अमदो तामुला ए तो बोदो तामुला ए तामो आइना तामो करो के गिलाक्ट्रिनो तामो ai lại nang tamuला ए तो बोदो अदु आइना गांगुनेबा अदुदो अदु मता अदु मयाम भाइरल चटपने अदुगीदि अमका कलेबने केनोगी लाइ खुसांबिगी कनोगी लाइ खुसांबिदा माके नुपाना सची ममाना ngairambadoko ngairaga अदुगीदि थवाई वारगा दुम लेरंबा अदु थवाई वारगा दुम कन तोरंबा काइना दुमाना ngangbनेको अदु मतांगदो अदुजु हाइरकेको कइनो कावले अहमबिदो कइनो तामो ले चिंगिदा सिबि तोरदो ओके मी अनि सादुजको मिंदी पंजररोगे तामो ले चिंगिदा आइगी नंगना करिगिनो अस एट लायगेको नंगना करिगिनो चखिबदसु अदुम वार लेहोबा अदुगा हलकपदसु अदुम वार लेरंबा करिगिनो सिबो अदु मता अदुगे मखा ताव का
हाय के तोरमने डायलॉग तो है मिनट का हुई ड्रॉ इंदी लाइसम नोई की डायलॉग तो दनिंग चिकन की डायलॉग तो अब तो तौर है इता चिकन चिकन इता चिकन अइबो नोई मरक्ता अमता तिरहन बिरो हाइब्रो के तो बनी यारो यारो आई कोई दी चिकन नी नोई नमी अदु से आवने बको अदुगा ने अब कम मखा ताबदो केन केनो केनो इबने नते अइबो तिलहलो हाइब्रो केन हाइब्रेबा जुम्पा का तो लावने नते धूपक नते मीना इस मी ओए केनो ओए लगा कान लावने बा मैं सेंत खना बने बा मा वीडियो से मैम जामने ने को डायलॉग सिंग से आदि होय वायरल चटना लेरम बको दो करम बगी करम ओए न दो ज्ञान दाद्रेबा मैम सी वीडियो से यंगबिद्रिबा के यंगबियो वाना हाइजगे को असी से म्यूट पी मनेम्बो kana recently target ki bako adi adu do views yam kanna kaabadu oidreba aduna mayamna si amtang yingthokpiyo haina haijage yinggraba keisu adum hanjana yinglaga su kaide ko adu yingthokpiyo haijage video se dubbing akoge dubbing loirabane bako adi anoba video ge dubbing se loirabane do editor na video se semba loidabagi ko aduna akhoi di hana pi gre bako semba biro loidabagi haina moi se tabagam chinba tabagam chinba tangayam sengwalaga adum semba loidabagi taw leireba adugi ne ado thagalagani hayeng ntra hanchit marakta de adum thagalagani mayamna adum support to bibadu lepi kanu kana kana comment passe ko male aidi ko nogi dialogue to the ning auser ise indi like thank you roshni oina ita chicken gi dialogue mate simadi tawre ko norendro na aidi haigat pi rajkumari do adu first keba first our pin thambane oh okay अरे योना चिचे के तो दागे मिंग से के कहोगे है मिंग से हाइदो और इसे को मिंग से खंगदो रगदी मैं हमारे हाई ले दना को मी ब्रोन दे सकुलो है बको सकुत तबे मरम से ले बा के गिनो है बदे अखो किसी दे एनिमेशन चैनल ने को अदे कार्टून जिंगी मतुंग इन कैरेक्टर दु मतुंग इन ले दुनिया बा अखो के सक्से उ की बता रगदी अदे जिंगबीर बा मैम दुना अदे कार्टून अखो की सकतो इन निजंग आनी बको अदु की ने बा अखो ने सकुत बसे अदे दुम एनिमेशन होय दे एनिमेशन ने थमलिंग बदो अदु की निदा जेगा ताकि मिंग से कई को के है मिंग से कोई फजब मिंग अक्तने अमना बुकुले को है अमना मोहेन मोहेन ता मोहेन नानी तो कइनो ओहो नंगुई रे तो बुदो ओहो ता मोहेन मंगाल के सब आई दिनो पता सीरेदा नोकनिंग ना बइसिंग ने मरी निगोन चाकोबगी दो मैम यंगबिरबा लाइफ तो वे दो oh adudo aidi yam nugaine movie horror movie do bo keno concert chatpagi ne haijalagdana mina semi de yam nugai ba nukninge ba say hi roman lightstrom hi to libi wai khom amta no ki haraga nukpa da khunok to nupi amta nuklo ta ge ngaujari ne amta nuk kamno amta nok thoki ai no go do ke no jam no ko mino khunok tongan gre mangal ke che aigi tami minai man ba to bodo tamo minai man ba oh aigi tamo minai man ba oh ya jam lebani do so akhoi bo kaw re he ba akhoi di edi video thagat khraga mathang ki video thagat na hona ba ekdam kaw ge bhai ta aigi tamo minai man bo to bodo Rebecca mga good night bye tum drobo yam ngalli ne do listen ying bibudo thank you ying bibudo hai ying bidabado kai ying bidabado ying bidrino nok thure dogi ngam na nok sale to no ying bidabado go no Ramachandra hi Ramachandra side ekoi gi han ba video thagalak podagi adum mai purple heart side ai yamba Ramachandra ni madi aiga Facebook ta adum doina ki badagi mana ai sei kai ka ta bane ba ai se mayam adum isei su sei ba ko ado isei sei je isei yam kan sak padu ne ba aduna yamba Ramachandra se engon yam help to bi ba adu gumba makhal gi yambane lamlap na leiraga su manu imphal dagi aina mo kasar dagi oiba koi video ka se yamna yengbi ba ngasi bo ba jahi kya sura 2020 de se mai ne to ngasi bo ba haide koi video am thagat pada mark ki comment leite ba ama bo leite na very adi yamna active oiba adu ki mate supportive oiba yambane Ramachandra amo yamba Ramachandra thank you so much
Okram Priyosaki Yubile madu yam nungai. Oi yubile me yam nungai gibane. Koi keno nupi amakak to air hostess oibido. Kano Susmita Sapam. Susmita Sapam na tropado khujunga krine ma moi su jinga mini haina. Man ka mention to birak my video da. Chiche da hoy sa kadai gino phaba lakano ko. Koi Manipur da tholakani aduda koi nongma punse aduga dialogue mayam da tawthara doine mayam saksu aduda fajana unarase aduga dum fan gumba ko adi fan meet gumba adumaya sinse Maitegi to my later Madikan Nungai, family already. I could get up to over near the Nungai never got YouTubers in Guna, YouTuber the pay. Hoy. Then a pay. Hoy. Marina. See me, I'm young before mixina, I cannot say. Mixina, my tea bag together. Ma'am, Jim sounds target given. Mixina room the little dinner. Kachi again. Oh, Mixina, tea by the Masi am Jackie when a man pamjaraga, a topa mido in a market. I had a market crash, Nupaduna, Maggie Mamma, Bianzilla Potri, at the matter white when you mix them, Matipa, Naked of Heaven, direct, a yawn bodo, I do never, I do not. Ma'am Young Bios, Helway to be cannot mix in our labor, Young Biro. There's then a sister Ming Kang Mingse Kanghanjiro. For Jing to sitting, Sinako Kangigi, go Kang the Tagachiri now. Messenger Roman lies from Idisa Magimao to get a little bit of notebook Tom to Toby. Kangdine. I was a Kangdam some IT video, a river so no was ruining Baloria. Aduna, I some dialogue, some higher keto Tobiro. God, check it out. Higher. Dorake. Yang Chimola. Yung the wangang badabu, sige dialogue sa ngang bada, mina de kanong kalan. Ay kugi jing yung meeting seko. Ade mo ano mo sumay ngang na rito mahire ba na hanso. Mi bro na apang ba khang na ba mi bro na nugi dialogue to tawlay re na hay. Kay no yang kijiye sumay to bose. Ekdam Ay tamo to mo toro ay. Anto toro. Tamo to. Tamo la bri ne hajo rao ne no ba Tamo la eh no tamo la ai na asuk kuir pau no da kaya to ba se ama khak sulai bane viral chat pang tamo nang phut la to to sanarik ki do dialogue am to sanarik se ka wori ne sanarik nang lai po hai bane to nang zero aingunda ai lai pa ai ni sai ngang ga ya to ni kai hai bane chimi kaure as kaw bai wa kaure dada se masak phajarom dada ta masu chiche de phajada ba okay pare yan dar kai no jumnam jane sorna nang ta phajarom mane hai aidi athi bi rom ne khan rama le to ri na ibani mo phaje kai lam de oi do no sis boy se ekoi ka char dai ne nok pada sire he yam nungai noi gi khunje se ta hoi akoi so haide live se langning ga ne haide mi sing se kai harakani haina ne haide akoi gi famous mingje ko bukulei je yam kana famous ne ba akoi so bukulei sina nungai ba tar bindi bindi sima ka bindi adege de nogi ne na da ne haibira ka akoi ne na da dan kai bhai bidu kano ha bindi ichi bindi ha ichi bindi che nan naw di ha bi ka to ba yan nungai noigi khunje ningon chako be ise dom sa lo ai sa pai ba bukule ko na le ningon chako ba ise dom ta sakro te ka sakro kumon mana love sida sorry love kuding mabung mau pa oi besina nungshina kau banumi nungshina kau jabanumi ningoy cha kau ba ningoy cha kau ba ningoy cha
ꯌꯥꯝ ꯅꯔꯚꯁ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ रे 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 रा रे 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 ꯈꯣꯟꯖꯦꯜꯁꯦ ꯑꯩꯅ ꯅꯪ ꯖꯒꯣꯏꯁꯦ ꯑꯣꯀꯦ ꯈꯣꯟꯖꯦꯜꯁꯤꯅ ꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯣ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯁꯛꯁꯨ ꯎꯠꯂꯛꯑꯣ ꯃꯦꯅꯤꯀ꯭ꯌꯣꯔ ꯄꯦꯗꯤꯀ꯭ꯌꯣꯔ ꯇꯧꯕꯗ ꯑꯁ ꯏꯆꯦꯉꯣ ꯑꯩꯈꯣꯏꯗꯤ ꯃꯦꯅꯤꯀ꯭ꯌꯣꯔ ꯄꯦꯗꯤꯀ꯭ꯌꯣꯔ ꯍꯦꯛꯇ ꯇꯧꯁꯜꯍꯟꯕꯅꯦꯕꯀꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯗꯥꯏꯂꯣꯒꯁꯤꯅꯦ Karino Karino tawada Karino Kari tawada yam nokningoreba du matada ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏꯒꯤ ꯂꯥꯏꯐ ꯌꯦꯡꯕꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ amut ꯃꯆ live ꯂꯥꯛꯆꯒꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯈꯇꯪ ꯈꯣꯟꯖꯦꯜꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯎꯅ ꯉꯥꯡꯕ ꯌꯥꯗꯕꯒꯤꯀꯣ ꯃꯤ ꯌꯥꯝ ꯂꯥꯛꯁꯟꯕꯒꯤ ꯑꯗꯨꯒꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥꯏꯂꯣഗ് ꯃꯊꯪꯗꯗꯤꯀꯣ ꯗꯥꯏꯂꯣഗ്ꯁꯦ ꯍꯥꯏꯗꯤ ꯑꯐꯥꯎꯕ ꯗꯥꯏꯂꯣഗ്ꯁꯦ ꯈꯔ ꯏꯁꯜꯂꯛꯑꯒꯅꯦ ꯏꯁꯜꯂꯒꯀꯣ ꯑꯗꯨꯝ ꯏꯁꯜꯂ ꯇꯧꯔꯛꯀꯦꯕ ꯊꯝꯃꯒ ꯑꯗꯨꯝ ꯇꯧꯊꯔꯛꯀꯦꯕ ꯂꯥꯏቭ ꯑꯃꯨꯛ ꯂꯥꯛꯆꯒꯦꯕꯀꯣ ꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯌꯥꯝꯅ ꯍꯩꯅꯗꯕꯅꯦ ꯁꯛꯁꯨ ꯑꯁ ꯌꯥꯝ ꯀꯩꯅꯣ ꯊꯤꯕꯅꯦ ꯁꯤꯃꯇ ꯊꯣꯡꯕꯨꯔꯦ ꯃꯃꯥꯏꯗ ꯍꯥꯏꯗꯤ ꯁꯤ ꯃꯨꯔꯤ ꯆꯥꯎ ꯍꯥꯏꯔꯤꯃꯦꯕꯀꯣ ꯍꯣꯏ ꯃꯨꯔꯤ ꯆꯥꯎ ꯍꯥꯏꯅ ꯃꯌꯥꯗꯅ ꯁꯤꯃꯇ ꯌꯦꯡꯁꯤꯀꯣ ꯌꯦꯡꯁꯦ Sireda. Sengai nu pase ini. Sireda. ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯅꯣꯛꯄꯗꯣ ꯑꯃꯨꯛ ꯍꯜꯍꯜꯂꯣ Sireda. ꯀꯗꯥꯏꯗ ꯊꯤꯔꯨꯒꯦ ꯍꯥꯏꯕꯅ Hello atombi mexina na thibio. Say hello atombi mix. Murina namgre me. Oh, si asi kunungsine ngasa no uaina ri. Oh, faktu eta no. Adu di tawe yaro ngasi se. Se mayam jingbiyo maming jam to honbiyo. Sida sida leise hello atombi mexina leise asi yengbiyo mayam 1 month tifagroni ko just only 10k katang views hoye ba ko si ka da ba yam wana di semgi bini ba hadi nuai na ba semgi ba haitare Nungsu nungai bane ado ba mayam na hadi nuai ba do yenghan ning ba haitare akoi nati twist ado ide ekoi mayamna ubiramgani ko hadi anambana video singsiga ade semna ri bing message piba ko mi singsina tawna singse message piba ado last happy ending hen ba but ekoi gi video ama bono happy ending uroi ba sine ba ekoi gi tongan ba uniqueness hai ba se atei video ga ekoi ga manadri se kai gina ba ekoi gi last moment ta oh sina lotion ro male ya na khala ko matam se ne ekoi duna lotion loya ba ekoi adi ai mina thawai changna lotion ba do ado igane ba adi machanupi sida siga magi machanupi mawa sida siga ko akoi gi thungna dore haiba kan sida machanupi gi mama se asina oina nupa siga lesengi ba gumba ai twist se adugi mati adi predictable oida ba adi khallaga bo lamang to wari ne ba mama no oina chengi ba ai sukuina lukhrabi oina lesalaga nang ke da bugi leiga do ai no ne lebire ke da na toroga losengi ba do adu mai type ki oibane ba ayamuda adagi di ekhui ki video gi tongan ba ne ekhui nga si vo ba ekhui keno ide ba adi dialogue to sing je ekhui ithoga ngang ba na te ba ekhui gi machin da jaha lak ba adu do ngang e yes mana ngang akoi scripted oide ba akoi se scripted na te akoi mai gi dialogue se mama na awai khum tawna ga tawgi ba nga ta adadi video sem se ekhui outline amata ni sem do se adi hoi video se sumaina mama amaga macham ga lebo ira si hingchabe ma la se asita ne ekhui khan do se adu la ngang ba hogot pa da gi ne pura haidi lak do se ati momo phamba hingchabe ama khakna khunda miot haidi ot pa nei ba tawba da gi hingchabe se hat ki ba asi plot ama ka sagalani adu gi di matung tar pa sidi ngangi ba se haidi dialogue sin se
ꯑꯃꯕꯨ ꯏꯗ꯭ꯔꯕꯅꯦꯕ ꯁꯤꯁꯤꯡꯁꯦ ꯑꯃꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯂꯣꯏꯅ ꯉꯥꯡꯉꯤꯕ ꯉꯥꯛꯇꯅꯦ ꯁ꯭ꯀ꯭ꯔꯤꯞ ꯑꯃꯐꯥꯎ ꯏꯗꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯦꯛꯇꯤꯡ ꯉꯥꯛꯇ ꯊꯣꯛꯂꯛꯑꯝꯒꯅꯤ ꯍꯥꯏꯗꯤ ꯃꯤꯅ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕꯀꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯥꯏꯗꯤ ꯂꯦꯝꯕꯁꯦ ꯑꯃꯨꯛ ꯌꯥꯎꯔꯝꯃꯔꯣꯏ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯗꯨꯝ ꯃꯤꯅꯗꯤ ꯂꯦꯝꯗ꯭ꯔꯦꯅ ꯈꯟꯕ ꯑꯗꯨꯅ ꯁꯛꯁꯤꯁꯨ ꯎꯠꯅꯤꯡꯗ꯭ꯔꯕꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯁꯦ ꯌꯥꯝ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅꯒ ꯈꯪꯗꯣꯛꯈ꯭ꯔꯗꯤ ꯑꯌꯥꯝ ꯍꯣꯏ ꯃꯁꯤ ꯃꯤꯁꯤꯡꯁꯦ ꯑꯣꯏ ꯃꯥꯜꯂꯦꯅ ꯈꯟꯕꯗꯣ ꯑꯩꯈꯣꯏꯁꯦ ꯈꯜꯂꯗꯕꯗꯣ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯕꯁꯦꯀꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯁꯥꯔꯗꯩꯅꯦ ꯀꯁꯥꯔ ꯁꯤꯜꯆꯔꯗꯩꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯄꯔꯁꯅꯦꯜꯂꯤ ꯈꯪꯅꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗ ꯎꯠꯂꯤꯕ ꯀꯦꯔꯦꯛꯇꯔ ꯁꯨꯃꯥꯏꯅ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯁꯦ ꯏꯟꯇ꯭ꯔꯣꯚꯔꯠ ꯌꯥꯝ ꯑꯣꯏꯕ ꯑꯗꯩ ꯋꯥ ꯉꯥꯡꯉꯒꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯉꯥꯡꯕꯁꯦ ꯍꯩꯖꯗꯕ ꯑꯗꯨꯃꯥꯏꯅꯀꯣ ꯁꯦꯝꯃ ꯁꯥꯔꯒ ꯉꯥꯡꯕꯁꯦ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯂꯥꯛꯄ ꯑꯗꯨꯝ ꯗ꯭ꯔꯣ ꯇꯧꯔꯒ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨꯀꯣ ꯀꯝꯐꯔꯇꯦꯕꯜ ꯍꯥꯏꯗꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯀꯃꯥꯏꯅ ꯍꯥꯡꯒꯅꯤ ꯑꯗꯒꯤ ꯀꯃꯥꯏꯅ ꯆꯠꯍꯟꯒꯅꯤ ꯂꯣꯏꯅ ꯈꯪꯉꯦꯀꯣ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯕ ꯑꯩꯈꯣꯏ ꯕ꯭ꯂꯣꯒꯤꯡ ꯆꯦꯅꯦꯜ ꯍꯥꯡꯒꯦꯅ ꯍꯥꯏꯗꯤ ꯈꯜꯂꯨꯗꯦꯕ ꯈꯜꯂꯨꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯠꯁꯦ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯎꯝ ꯁꯛ ꯎꯠꯇꯕꯁꯦ ꯑꯐꯥꯎ ꯁꯥꯕꯩ ꯋꯥꯅꯦꯕ ꯎꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯛ ꯐꯖꯩꯀꯣ ꯁꯛ ꯊꯤꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯛꯇꯤ ꯎꯝ ꯐꯖꯈ꯭ꯔꯕꯩ ꯋꯥꯅꯤ ꯃꯣꯗꯦꯂꯔ ꯍꯥꯏꯗꯤ ꯃꯤꯁ ꯅꯝꯊꯨꯕ ꯃꯤꯁ ꯊꯣꯛꯀꯗꯧꯅꯦ ꯇꯧ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯧ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯥ ꯑꯩꯈꯣꯏꯗꯤ ꯁꯛꯇꯤ ꯐꯖꯈ꯭ꯔꯕ ꯋꯥꯅꯤꯗ ꯑꯁ ꯑꯩꯈꯣꯏ ꯁꯛꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯥꯅ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯏꯁꯥꯅ ꯁꯦꯝꯃꯒ ꯍꯥꯏꯗꯤ ꯁꯦꯝꯃꯤꯁꯦ ꯑꯩꯈꯣꯏꯅꯅꯦ ꯁꯛꯀꯁꯦ ꯊꯤꯔꯕꯅꯦꯕ ꯑꯩꯗꯤ ꯍꯥꯏꯗꯤ ꯀꯦꯔꯦꯛꯇꯔ ꯁꯦꯝꯕ ꯃꯇꯝꯁꯦ ꯁꯛꯁꯦ ꯈꯤꯇꯪ ꯊꯤꯔꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯑꯁ ꯁꯤꯗꯤ ꯌꯦꯡꯉꯔꯣꯏ ꯁꯤꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯗꯤ ꯍꯣꯏ ꯁꯛꯀꯤ ꯌꯥꯝꯅ ꯈꯟꯖꯕ ꯃꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯆꯤꯆꯦꯒꯤ ꯃꯤꯡꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯧꯕꯅꯦ ꯑꯗꯣ ꯑꯩ ꯈꯪꯗꯗꯥꯒꯤ ꯃꯤꯡꯗꯤ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯗꯣꯔꯛꯏꯁꯦ ꯌꯨꯝꯅꯥꯝ ꯖꯅꯦꯁꯣꯔꯁꯦ ꯆꯤꯆꯦꯒꯤ ꯃꯤꯡꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯧꯕꯅꯦ ꯍꯥꯏꯗꯣꯔꯛꯑꯦꯅ ꯇꯧꯁꯦ ꯑꯩꯅ ꯕꯣꯀꯨꯂꯩ ꯀꯧꯔꯦ ꯍꯥꯏꯖꯤꯜꯂꯒ ꯈꯔ ꯂꯩꯔꯒ ꯁꯛꯁꯨ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯎꯠꯂꯛꯀꯦ ꯁꯛꯁꯦ ꯎꯠꯂꯛꯀꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯂꯥꯏꯐꯁꯤꯗ ꯃꯤ ꯀꯌా 30 ꯌꯥꯎꯋꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯄ꯭ꯔꯁꯦꯟꯖꯤꯠ ꯆꯤꯡꯉꯥꯈꯝ ꯀꯧꯕꯅꯦꯕ ꯄ꯭ꯔꯁꯦꯟꯖꯤꯠ ꯆꯤꯡꯉꯥꯈꯝ ꯀꯧꯕꯅꯦ ꯑꯩꯁꯦ ꯏꯁꯩꯁꯨ ꯁꯛꯑꯦꯕ ꯁꯤꯡꯒꯔꯁꯨꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯀꯩꯀꯥ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯍꯣꯏ ꯈꯣꯟꯖꯦꯜꯁꯦ ꯑꯣꯜꯂꯒ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕꯅꯤꯗ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯍꯧꯕ ꯀꯥꯟꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯩ ꯉꯥꯛꯇ ꯊꯥꯒꯠꯂꯝꯒꯅꯤ ꯌꯦꯡꯉꯣ ꯑꯣꯜ ꯚꯤꯗꯤꯑꯣꯁꯤꯡꯗ ꯌꯦꯡꯕꯤꯌꯣ ꯏꯁꯩ ꯉꯥꯛꯇ ꯊꯥꯒꯠꯂꯝꯒꯅꯤ ꯑꯗꯨꯒ ꯔꯤꯜꯁꯇꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯔꯤꯜꯁ ꯊꯥꯒꯠꯆꯕꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯩ ꯑꯌꯥꯝꯕ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯃꯒꯅꯤ ꯑꯩ ꯏꯁꯩ ꯃꯇꯦꯛꯀ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯈꯟꯅ ꯉꯥꯏꯖꯔꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯔꯥꯔꯥꯔꯤꯔꯦ ꯔꯥꯔꯥꯔꯦ ꯔꯥꯔꯥꯔꯤꯔꯦ ꯅꯣꯡꯃꯗꯣ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯒꯦ ꯈꯥꯡꯕ ꯋꯥꯔꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯈꯥꯡꯂꯤꯕꯅꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯊꯥꯖꯅ ꯊꯝꯂꯤꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯅꯨ 이낙되기 라우키누 강붕음들 타모이니 ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯁꯤꯁꯦ ꯁꯤꯃ ꯄꯨꯔꯥ ꯃꯅꯤꯄꯨꯔ ꯊꯨꯡꯅꯕ ꯑꯌꯥꯝꯕ ꯚꯥꯏꯔꯦꯜꯗꯤ ꯆꯠꯈꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯄꯔꯁꯦꯟꯁꯦ ꯆꯤꯡꯉꯥꯈꯝꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯤꯔꯒ ꯑꯩꯒꯤ ꯔꯤꯜꯁ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯔꯝꯃꯒꯅꯤꯗꯤ ꯈꯜꯂꯤ ꯄ꯭ꯔꯁꯦꯟꯖꯤꯠꯁꯦ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯌꯦꯁ ꯑꯦꯛꯁꯄ꯭ꯂꯦꯟ ꯌꯦꯁ ꯇꯧꯕꯗꯣ ꯌꯦꯁ ꯌꯦꯁ ꯅꯠꯇ꯭ꯔꯣ ꯌꯦꯁ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯅꯦ ꯌꯦꯁ 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 ꯗꯦ ꯑꯩꯒꯤ ꯋꯥꯔꯜ ꯆꯦꯅꯦꯜꯅꯤꯗꯣ ꯑꯗꯨꯅꯦ ꯑꯗꯨ ꯆꯦꯅꯦꯜꯗꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯦꯅꯦꯜꯗꯣ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯇ꯭ꯌꯨꯕꯀꯤ ꯑꯍꯥꯟꯕ ꯆꯦꯅꯦꯜꯗꯣ ꯑꯩꯒꯤꯗꯣ ꯀꯣꯄꯤꯔꯥꯏꯠ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯌꯧꯔꯒꯀꯣ ꯑꯩꯈꯣꯏ ꯀꯣꯄꯤꯔꯥꯏꯠꯀꯤ ꯃꯔꯝꯅ ꯀꯩꯅꯣ 56K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯒ ꯇꯔꯃꯤꯅꯦꯠ ꯑꯣꯏ ꯗꯤꯂꯦꯠ ꯑꯣꯏꯈ꯭ꯔꯤꯕꯀꯣ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯅ ꯗꯤꯂꯦꯠ ꯇꯧꯊꯣꯛꯈꯤꯕ ꯑꯁꯤꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯍꯟꯊꯈꯤꯕꯗꯒꯤ ꯑꯩ ꯑꯅꯧꯕꯕꯨꯗꯤ ꯍꯥꯡꯖꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛ 19 20 ꯑꯗꯨꯒ 19K ꯑꯗꯨꯃꯥꯏꯅ 20K ꯑꯗꯨꯃꯥꯏꯅ ꯌꯧꯅꯤꯡ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄꯁꯦ ꯍꯥꯏꯗꯤ ꯁꯦꯝꯅꯤꯡꯕꯒꯤ ꯀꯩꯅꯣꯗꯣ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯀꯁꯨ ꯗꯤꯂꯦꯠ ꯑꯣꯏꯈ꯭ꯔꯒꯗꯤꯅ ꯑꯗꯨꯅ ꯑꯩ PriArToonsꯇ ꯑꯣꯏꯅ ꯑꯗꯨꯝ PriArToonsꯁꯤꯁꯨ ꯃꯇꯝꯗꯨꯗ ꯍꯧꯗꯣꯛꯈꯤꯕ ꯀꯧꯕꯅꯤꯅ ꯑꯅꯤꯁꯦ ꯑꯗꯨꯝ ꯄꯥꯅꯔꯒ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗꯀꯣ ꯃꯦꯅꯦꯖꯁꯦ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯂꯥꯏꯔꯤꯛꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯔꯛꯇ ꯀꯩꯅꯣ ꯋꯤꯛꯂꯤ ꯑꯗꯨꯝ ꯊꯥꯒꯠꯄꯗꯨꯁꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯏꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯇ꯭ꯌꯨꯕꯁꯤꯗꯤ ꯃꯇꯝ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ
ꯑꯗꯣ ꯑꯗꯨꯝ ꯊꯥꯕꯨꯗꯤ ꯊꯥꯒꯠꯆꯔꯛꯀꯅꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯕ꯭ꯔꯣꯒ ꯁꯤꯁꯇꯔꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯇꯥꯔꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ. ꯊꯦꯡꯛ ꯌꯨ ꯁꯣ Thank you so ꯃꯆ much. Irungbam ꯏꯔꯨꯡꯕ Merina. ꯃꯦꯔꯤꯅꯥ. ꯏꯔꯨꯡꯖꯅ ꯂꯝꯁꯨ ꯈꯪꯉꯦ ꯆꯤꯆꯦꯒ ꯗꯗꯥꯒꯁꯦ ꯀꯩ ꯚꯦꯟ ꯃꯆꯨ ꯄꯥꯝꯒꯦ ꯐꯥꯕ ꯂꯥꯛꯀꯦ. ꯐꯥꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ. ꯃꯐꯝ ꯍꯥꯏꯔꯛꯑꯣ. ꯌꯨꯝꯅꯥꯝ ꯖꯥꯅꯦꯁꯣꯔ ꯀꯥꯏꯒꯤꯅꯣ? ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯩ ꯍꯥꯏꯅ ꯍꯥꯡꯒꯦ ꯍꯥꯏꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯤ ꯄ꯭ꯔꯁꯦꯟꯖꯤꯠ ꯆꯤꯡꯉꯥꯈꯝ ꯍꯥꯏꯅ ꯍꯥꯡꯕꯅꯦ. ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯃꯤꯡꯁꯨ ꯍꯥꯏꯗꯣꯛꯑꯁꯤꯔꯣ? ꯍꯣꯏ. ꯑꯩꯒꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯤꯡꯉꯥꯈꯝ ꯍꯥꯏꯅ ꯂꯩꯕꯅꯦꯀꯣ. 이반이기 이세기 그노저 콜라보레이션 좀 아이기 인스타도 좀 정가 좀 ꯊꯦꯡꯅꯕꯤꯅꯤ. 라치모 랄라. ꯅꯕꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯣꯔꯃꯦꯜꯗ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯩꯗꯤ ꯚꯤꯗꯤꯑꯣꯒꯤꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯛꯄ ꯀꯣꯛꯁꯦ. ꯑꯗꯨꯅꯤ ꯁꯛꯇꯣ ꯎꯔꯒꯁꯨ ꯑꯃꯨꯛ ꯚꯤꯗꯤꯑꯣꯒꯤꯗꯣ ꯎꯔꯅꯦꯅ. ꯁꯛ ꯎꯅꯤꯡꯉꯦ. ꯀꯩꯕꯨ ꯀꯩꯕꯒꯤ ꯄꯥꯁꯋꯥꯔꯗ ꯑꯝꯇ ꯍꯪꯒꯦ. ꯑꯣ ꯃꯥꯏ ꯒꯣꯗ ꯑꯗꯨ ꯌꯥꯝꯅ ꯑꯂꯨꯕ ꯗꯥꯏꯂꯣꯒꯅꯤꯀꯣ. ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯗꯦ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯌꯨꯇꯨꯕ. ꯑꯣꯀꯦ ꯌꯨꯇꯨꯕ ꯀꯔꯤ ꯍꯥꯏꯅ ꯍꯥꯡꯒꯦ ꯃꯊꯪꯒꯤꯗꯣ? ꯁꯤꯁꯨ ꯑꯗꯨꯝ ꯍꯣꯔꯔ ꯇ꯭ꯌꯨꯕ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯇ꯭ꯌꯨꯕ ꯍꯥꯏꯅ ꯂꯩꯕꯅꯦ. ꯑꯗꯨꯒꯅ ꯑꯅꯝꯕꯅ ꯂꯣꯏꯅ ꯍꯣꯔꯔ ꯃꯨꯚꯤꯁꯤꯡ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯅꯦꯕꯀꯣ. ꯗꯣꯂꯤꯕꯤ ꯋꯥꯏꯈꯣꯝ ꯁꯤꯁꯇꯔꯒꯤ ꯁꯛꯁꯤꯅꯤ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯦ. ꯈꯪꯅꯤꯡꯉꯒꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯠꯂ ꯐꯣꯂꯣ ꯇꯧꯕꯤꯔꯣ. ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯤꯡꯉꯥꯈꯝ ꯍꯥꯏꯅ ꯂꯩꯕꯅꯦ. ꯑꯗꯨꯒ ꯐꯣꯂꯣ ꯇꯧꯁꯜꯂꯣ. ꯑꯗꯨꯒ ꯁꯛ ꯎꯔꯅꯤ. ꯑꯗꯨꯒꯗꯤ ꯂꯣꯏ ꯊꯥꯒꯠꯄꯅꯦ. ꯏꯁꯩꯁꯨ ꯊꯥꯒꯠꯄꯅꯦ. ꯑꯩꯁꯨ ꯏꯁꯩ ꯁꯛꯏ. ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ 54 ꯈꯛꯇꯤ ꯂꯥꯛꯑꯦꯀꯣ. ꯍꯣꯏ. 16 ꯈꯛꯇꯪ ꯂꯥꯏꯛ ꯀꯔꯤꯒꯤꯅꯣ? ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯤꯁꯦ 54 ꯈꯛꯇ ꯂꯩ ꯑꯗꯨꯒ ꯂꯥꯏꯛꯁꯤꯅ 16 ꯈꯛꯇꯪ ꯂꯩꯁꯦ ꯀꯩ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ. ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯣ. ꯍꯣꯏ. ꯑꯣ 17 ꯑꯃꯈꯛꯇꯤ ꯂꯥꯏꯛ ꯇꯧꯔꯛꯑꯦ. ꯀꯅꯥꯅꯣ ꯈꯪꯗꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯀꯅꯥꯅꯣ ꯂꯥꯏꯛ ꯇꯧꯔꯛꯏꯁꯦ? ꯁꯤꯡꯒꯔ ꯑꯣꯏꯔꯣ. ꯍꯣꯏ ꯑꯩꯁꯨ ꯁꯤꯡꯒꯔ ꯌꯥꯝ 어이ꯅꯤꯡꯉꯦꯕꯀꯣ. ꯑꯩꯁꯨ ꯄꯤꯛꯏꯉꯩꯗꯒꯤ ꯌꯥꯝꯅ ꯏꯁꯩ 마주 ꯄꯥꯝꯕ. 싱글네 그이노. ꯁꯤꯡꯒꯔꯅꯤ. ꯁꯤꯡꯒꯔꯅꯤ ꯏꯁꯩ ꯁꯛꯄ ꯄꯨꯝꯅꯃꯛ ꯁꯤꯡꯒꯔ. ꯍꯥꯏꯗꯤ ꯂꯥꯏꯛ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯀꯣꯟꯁꯔꯠ ꯀꯩꯀꯥ ꯆꯠꯄꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗꯦ. 20 ꯈꯛ ꯂꯥꯏꯛ ꯁꯨꯈ꯭ꯔꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝ ꯐꯩꯌꯦ. ꯂꯥꯏꯛ ꯆꯤꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯌꯥꯝ ꯐꯩ. ꯍꯥꯏꯔꯒ ꯌꯥꯝꯅ ꯇꯧꯕꯤꯕꯗꯣꯀꯣ. 액티브 보이보다 ꯅꯨꯡꯁꯤꯕꯗꯣ. ꯅꯠꯇ꯭ꯔꯥ? ꯁꯤꯁꯨ ꯅꯣꯔꯦꯟꯗ꯭ꯔꯣ ꯅꯤꯡꯊꯧꯖꯝ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯗꯀꯣ 21 ꯂꯥꯏꯛ ꯁꯔ. ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯥꯛꯀꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯀꯣ. ꯑꯗ ꯑꯩꯈꯣꯏ ꯑꯩꯒꯤ ꯁꯤꯁꯇꯔꯁꯤꯁꯨ ꯃꯥꯁꯨ ꯑꯩꯒ ꯄꯨꯟꯅ ꯗꯨꯋꯦꯠꯇ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯃꯇꯝꯗꯨꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯁꯛꯈꯪꯕꯤꯕ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯍꯥꯏꯒꯦ ꯁꯞꯄꯣꯔꯠ. ꯏꯁꯩꯁꯦ ꯑꯩꯈꯣꯏꯁꯦ ꯍꯤꯞꯇ ꯂꯥꯏቭꯁꯦ ꯇꯧꯔꯤꯕꯅꯦꯕꯀꯣ. ꯑꯗꯨꯅ ꯈꯣꯟꯁꯤꯗꯤ ꯌꯥꯗ꯭ꯔꯦ. ꯃꯤꯁꯨ ꯂꯥꯛꯑꯦ. ꯃꯤꯁꯨ ꯃꯅꯥꯛꯇ ꯂꯩꯔꯦ ꯍꯥꯏꯅ ꯌꯥꯝ ꯂꯥꯎꯅ ꯉꯥꯡꯕ ꯌꯥꯗꯕ. ꯁꯔꯤꯡ ꯑꯃꯒꯤ ꯃꯍꯥꯎ ꯍꯥꯏꯕꯅꯤ ꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯍꯥꯏꯗꯕ ꯅꯠꯇ꯭ꯔꯥ? ꯁꯔꯤꯡ ꯅꯔꯦꯟꯗ꯭ꯔ ꯅꯤꯡꯊꯧꯖꯝ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯔꯦꯟꯗ꯭ꯔ ꯅꯤꯡꯊꯧꯖꯝ. ꯉꯁꯤ ꯐꯣꯂꯣꯋꯔ ꯖꯥꯝꯈꯠꯂꯛꯑꯦ. ꯁ꯭ꯇꯛ ꯑꯣꯏꯅ ꯂꯩꯔꯕ ꯐꯣꯂꯣꯋꯔꯁꯤꯡꯁꯦ. Heads up, we have detected video stream belonging to someone else. ꯎꯏ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯕꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯌꯦ. ꯀꯩ ꯀꯩꯅꯣꯗꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ. ꯀꯩꯒꯤꯅꯣ? ꯑꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ. ꯑꯣ ꯑꯣꯀꯦ ꯑꯣꯀꯦ. ꯌꯥꯔꯔꯣꯏꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯕ ꯌꯥꯔꯔꯣꯏ. ꯁꯨꯛꯀꯤꯗ ꯅꯤꯡꯊꯤꯖꯕꯤ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ. ꯑꯗꯨꯏꯁꯤꯗꯨꯗꯤ ꯐꯕ꯭ꯔꯥ? ꯐꯖꯅ ꯐꯕ꯭ꯔꯥ ꯅꯠꯇꯅ? ꯃꯈꯣꯟ ꯇꯥꯕꯁꯨ ꯌꯥꯔꯣꯏ. 오케이. 에이 할게. 만져. 들어볼게. 에이씨, 너들은. 아이고. CD 올라서. ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯔꯒꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯑꯍꯥꯟꯕ ꯆꯥꯒꯅꯤ ꯍꯥꯏꯌꯨꯅꯦ ꯍꯥꯏꯔꯒ ꯅꯪꯁꯨ ꯀꯩꯀꯩ ꯍꯥꯏꯔꯛꯑꯣ. 그대로 하는지. That's a good thing for you doing your stream. Maybe it's already with you.
Then to continue, please ensure that the content owner has added your channel to their list. Tai vung li sing theng ni oi de mana bha nang yeng lu de ba ke na ba bang ke nang ge na from the pum mai tong ma sing khang dao de lete pokte nangumba masha yeng la roi ngamde nangbu shukke keda nathi jabi nangsegi kananu hayo Suki kita ninti jaba nang sigi kanano karamba kuchim nune uhaliba aigi mita Suki kita keda ninti jaba nang sigi kanano yani ma'am swallow chalaga Nice song, thank you so much. Necho भी लाए दो asit naurem blog se akoi necho bini ko मैम ऐसे नाउरेन ब्लॉग से सब्सक्राइब तो भी मैम ase chak thongbagi khotpagi adigi mai blog macha macha ma thagat chu bane akoi hek necho bini aduga maki kanoga ko mam chauga necho biga mobani gi Channel ne ba ko ma'am please magi subscribe to bio ko pin to we are ko khongdi जाते जाते से जाते ओ pin pin message yes pin message to ri se asi se akoi asit naurem vlog sana thori se asi akoi necho bini mai si subscribe to bio me yam ngai bane ma gi thombai thakbai ke ka ma'am jaro kani ba kanugumba picture ma gum thola ga din ya ga din ai dum thola ngai ro ba na jin ja लेचिन ले एक पे सकतम सकतो लेचिन ले एक पे सकतम सकतो adudi phadi ka jin le मैं जो भी धारी ना सिसो को चैनल ना सिसो इसा के चैनल वोट पे रख रहा तो इसो कदी no 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 video tha ba ya de na tro आ भी तो थोड़े रहते कम kaise pehna यस sakra ओके ke dida जहाँ मैं तोड़ के सुन गया नीचे nervous है नीचे बमाना नौशी बमाना इनक तले बरबदा नीचे बनना हाइंगम दे कहीं की रोज की तोड़ोगे बस Javanatana हाइंगम दे वाही से तमोगे नौशिबा नीचे बमाना नौशी बमाना इनक तले बरबदा नीचे बनना हाइंगम दे वाही से तमोगे नौशिबा oh no shivinage no shivi sakdamdon now hale bebo bota fun kangantere no shiroba ena lan bataradara yani memang masih yam sopo ya de ba milak pagi निंगोल चको बगे गुंभीर ने सकपद तो ओ माय गॉड गुंभीर ने किने ऐसे सकपद हो oh isi yang ada ye ke tu boleh ba
sum sum chalaga kiki mahubani Kiki da tuh gimana konda gumbi pahat sama lebani pahat tuh gimana konda itu kan sih lah krokodil lebani sum sum chalaga kiki mahubani kiki Kiki tuh tugi gimana matunda kuah kwaga sama temen matumbani kwag tugi maminda crocodile lebani ha tawari ꯑꯗꯨꯗꯤ ꯈꯣꯟꯖꯦꯜꯗꯣ edit ꯇꯧꯊꯣꯛꯄꯅꯦꯕ ꯃꯈꯣꯟꯗꯣ ꯑꯉꯥꯡ ꯃꯥꯜꯍꯜꯂꯒ ꯇꯧꯕꯅꯦ ꯍꯣꯏ ꯁꯨꯝ ꯁꯨꯝ ꯆꯠꯂꯒ ꯇꯧꯕꯅꯦ ꯑꯩꯁꯤ ꯃꯈꯣꯟꯗꯣ ꯁꯤꯗꯗꯤ edit ꯇꯧꯕꯒꯤ ꯀꯩꯝ ꯌꯥꯎꯗꯕꯅꯤꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯏꯁꯩ ꯁꯛꯂꯛꯀꯦ ꯏꯁꯩ ꯀꯩꯀꯩ ꯁꯛꯂꯛꯀꯦ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏꯅ ꯐꯥꯕ ꯏꯁꯩ ꯑꯗꯨ ꯁꯛꯄꯤꯔꯒꯦꯀꯣ ꯑꯩꯈꯣꯏ ꯐꯥꯗꯕ ꯑꯣꯏꯗꯤ ꯁꯛꯄ ꯉꯝꯃꯔꯣꯏ ꯃꯨꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤꯒ ꯂꯣꯏ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯀꯣꯃꯦꯟ ꯄꯥꯁꯦ ꯏꯌꯥꯏꯗ ꯁꯥꯠꯆꯕꯤ ꯁꯛꯄꯤꯌꯨ ꯔꯣꯃꯦꯟꯁ ꯑꯩꯈꯣꯏꯁꯦ ꯏꯁꯩꯁꯦ ꯐꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯣꯏꯁꯦ ꯁꯛꯂꯣꯏ ꯐꯖꯩ ꯑꯩ ꯍꯧꯖꯤꯛ ꯑꯥꯏꯖꯤꯗ ꯌꯦꯡꯉꯦ ꯊꯦꯡꯛ ꯌꯨ ꯎꯔꯕ ꯑꯩꯈꯣꯏ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯛ ꯐꯖꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯁ ꯊꯣꯛꯄ ꯃꯤꯁꯇꯔ ꯊꯣꯛꯄ ꯂꯣꯏ ꯅꯝꯊꯨꯕ ꯌꯥꯕ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯖꯟꯅ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯝ इसे तबियु मैम अखोइदे सपोर्ट तोबियुको इसे तबियु हाइसे आईजीदा चंगागा आईजीदा चंगागा खोइ थागलकनिको रील्स थागतपा दुगे हाना थाइना थागतखिबा मैम दो मैम दुम शेयर तोबियु स्टोरी दा थंबियु स्टेटस दा थंबियु मैम अखोइ हंदा अखोइदे आसाम दा लेबनिनाको अखोइगी लेजेंडरी सिंगर जुबिन गार्ग सिगिबदो अदु यामना नुंगाइते दो मैम खंगबिब्रा जुबिन गार्ग से यामना अखोइगी आसाम की ओइनदि लेजेंडरी सिंगर नि लेदि मणिपुर दस मागी से मैम थोकिदनाको थोकी यस ले केनो लाक्चगेना नाका लेरे ngauri लेरे उरुबदे नंगु यस मणिपुर दि ला ओइद्रो अखोइ पुंसिगी लाक्ट्रि मणिपुर दा जाम लाक्निंगेबको कइगिनो हाबदि येंगो हाइदि अखोइ सिगा लेरगसु अखोइगी हौरकफम अखोइगी इरमदमनि हाइना अखोइसु लापना लेरगसु खल्ले मतम पुनमक्तको मणिपुर दि चटफम थोइ अमरक्तंग ओइरगसु हाइना लाकनी अखोइ लाकनी अदो खर हाइतारे कोइना मणिपुर से को चटपगी मागी केनो से आइदि लंबी थोंग से फरमगदिको हजि अखोइना चटनिंगे हाइरगसु मखा लंबी जाते अदगि मथक्ता पाइगदसु जामना माकी प्राइस यामना कॉस्टली ओइबा अदगि मतमसु आइदि ngasi से खरा केनो से होंगे टिकट से होंगे हाइरगसु मथक नुमित हलपगिसु चांस से वाटलेबा दुगी अदु मथक्ता इसे जॉब तोबरियबा तो जॉब तोबनिना खोइसे हीरो सिदी हीरोनी सक्से चही क्या सुरगे ब्रो से चही हजि 23 सुरे Nina sebut Hi Nina. Hi Nina. Ciklava thavara Cipa hingi Ciklava thavara Nungshiba nangna Kari waruriba Oina jaba Nangi na tawduda Hena nungshire Hena nungshire Achikpa hingi Chiklava thavada Nungshiba nangna Kari waruriba सिस्टर से चाहिए क्या सुन रही है सी हादोक तबी चाहिए लोटो में तुम जोड़ रहे चाहिए लोटो में तबी होए हाइदो से किधर आ गए मी ने तो गाम नुशीन सिस्टर आई ना करी से हाइदो किधर आ गए चाहिए एक रात रुक सुजरे में आओ यार
ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯑꯩꯁꯨ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦ ꯋꯥꯎ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯅꯪꯒꯤ ꯀꯩꯅꯣ ꯂꯩꯕ꯭ꯔꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒ ꯂꯩꯕ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯏꯁꯩ IG ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ IG ꯂꯩꯕ꯭ꯔꯥ ꯑꯗꯨꯝ ꯔꯤꯜꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕ ꯌꯥꯒꯅꯤ ꯌꯥꯒꯅꯤ ꯅꯪ ꯌꯥꯒꯅꯤ ꯏꯁꯩ ꯍꯣꯏ ꯁꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤ ꯊꯤꯟꯕ ꯆꯠꯂꯤꯅꯦ ꯑꯥꯗ ꯍꯧꯖꯤꯛ ꯇꯨꯝꯗꯣꯏꯔꯣ ꯈꯨꯂꯪ ꯈꯨꯂꯥ ꯁꯤꯒ ꯆꯥꯛ ꯆꯥꯔꯒ ꯑꯥꯗ ꯇꯨꯝꯗꯣꯏꯔꯣ ꯈꯨꯂꯪ ꯈꯨꯂꯥ ꯁꯛꯄ ꯌꯥꯔꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯗꯥꯏꯂꯣꯛꯁꯨ ꯇꯧꯕ ꯌꯥꯅꯤ ꯁꯤ ꯌꯥꯝ ꯍꯩꯌꯦ ꯂꯩꯇꯦ ꯔꯥꯃꯆꯟꯗ꯭ꯔ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯑꯣ ꯂꯥꯛꯂꯣꯏ ꯍꯣ ꯑꯣ ꯍꯣ ꯋꯥꯎ ꯂꯥꯛꯂꯣꯔ ꯃꯇꯝꯗ ꯐꯖꯈ꯭ꯔꯕ ꯌꯦꯁ ꯏꯁꯩꯅꯤꯀꯣ ꯏꯁꯩꯗꯣ ꯈꯔꯗꯤ ꯂꯨꯕꯅꯦꯕ ꯂꯨꯕ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜꯗꯤ ꯍꯧꯃꯜꯂꯦ ꯅꯠꯇꯕꯅꯤꯅꯀꯣ ꯍꯧꯃꯜꯂꯦ ꯑꯗꯨꯗꯤ ꯍꯧꯃꯜꯂꯗ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯤꯇꯪꯗꯤ ꯍꯧꯔꯦꯀꯣ ꯈꯤꯇꯪ ꯍꯧꯔꯦ ꯋꯥꯡꯃꯜꯂꯦꯕ ꯑꯁꯦꯡꯕꯩꯔꯣ ꯆꯍꯤꯁꯦ ꯆꯍꯤ ꯁꯦꯡꯗꯦ ꯁꯦꯡꯗꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯁꯛꯀꯦꯗꯣ ꯑꯝꯇ ꯎꯠꯂꯛꯑꯣ ꯁꯛ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯩꯕꯅꯦ ꯄ꯭ꯔꯁꯦꯟꯖꯤꯠ ꯆꯤꯡꯉꯥꯈꯝ ꯑꯦꯟ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯤꯡꯉꯥꯈꯝ ꯍꯥꯏꯅ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯛꯅꯈꯤꯕꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯈꯨꯝꯕꯤꯔꯝꯕꯤꯔꯤꯁꯤ ꯉꯁꯤꯗꯤ ꯀꯥꯏꯕꯒꯤ ꯐꯤꯔꯨꯅ ꯈꯨꯝꯕꯤꯔꯔꯦ ꯅꯨꯡꯁꯤꯕꯤꯔꯨꯕ ꯈꯨꯝꯕꯤꯔꯝꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯀꯥꯏꯕꯒꯤ ꯐꯤꯔꯨꯞꯅ ꯈꯨꯝꯕꯤꯔꯔꯦ ꯄꯨꯛꯆꯦꯜ ꯂꯦꯞꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯈꯨꯗꯨꯝ ꯆꯟꯕꯤꯔꯤ ꯄꯨꯛꯆꯦꯜ ꯂꯦꯞꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯈꯨꯗꯨꯝ ꯆꯟꯕꯤꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯈꯪꯗꯕꯒꯤ ꯅꯠꯇꯨꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯅꯠꯇꯨꯗ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯨꯔꯦ ꯂꯣꯏꯔꯦ ꯌꯥꯔꯅꯤ ꯈꯅꯥꯎ ꯍꯦꯛꯇ ꯆꯦ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯏꯁꯩꯗꯣ ꯁꯛꯄꯤꯔꯣ ꯏꯁꯩ ꯉꯁꯤꯗꯤ ꯄ꯭ꯔꯤꯌꯥꯔꯇꯨꯟꯁ ꯃꯐꯝꯁꯦ ꯏꯁꯩ ꯁꯛꯄꯒꯤ ꯑꯣꯏꯅ ꯇꯧꯔꯕ ꯅꯦꯅꯥ ꯗꯥꯏꯂꯣꯛ ꯇꯧꯕ ꯌꯥꯏ ꯁꯒꯣꯜꯁꯦꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯦꯅꯥ ꯔꯣꯃꯦꯟ ꯑꯣꯀꯦ ꯁꯒꯣꯜꯁꯦꯝ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯁꯦꯕ ꯗꯥꯏꯂꯣꯛꯁꯦ ꯀꯩꯅꯣꯃ ꯇꯧꯗꯣꯏꯁꯦ ꯀꯩ ꯗꯥꯏꯂꯣꯛꯅꯣ ꯆꯥꯅꯦꯕ ꯁꯤ ꯊꯤꯡꯖꯤꯜꯂꯗꯤ ꯐꯅꯦꯕ ꯃꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯑꯃꯨꯛꯀ ꯃꯤ ꯊꯤꯟꯕꯁꯦ ꯈꯔ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯊꯣꯡ ꯍꯥꯡꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯃꯦꯝꯅ ꯑꯝꯇ ꯇꯧꯊꯣꯔꯣ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯌꯥꯎꯔꯛꯀꯅꯤ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯔꯨꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯃꯉꯣꯟꯗ ꯀꯧꯔꯛꯀꯦ ꯃꯦꯝ ꯁꯤꯜꯂꯣ ꯁꯤꯜꯂꯣ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯍꯟꯒꯦ ꯊꯣꯡꯗꯣ ꯊꯤꯡꯖꯤꯜꯂꯝꯃꯣꯏ ꯐꯦꯝꯃ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯃꯁ ꯑꯣꯏꯕ
ꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ PriArToons ꯆꯦꯅꯦꯜꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯦ ꯇꯧꯔꯣ ꯏꯀꯥꯏꯒꯅꯨ Korea! Nangamba amna ingon at may tawya bro! Oh my god! What the hell are you talking about? ꯑꯩꯈꯣꯏꯒꯤ ꯁꯤ ꯗꯥꯏꯂꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯀꯣ ꯏꯪꯂꯤꯁ ꯉꯥꯛꯇꯅꯦ ꯑꯪꯒ꯭ꯔꯦꯖꯤ ꯉꯥꯡ ꯃꯌꯥꯝꯗꯣ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ Ma'am, ꯊꯦꯡꯅꯔꯁꯤ Nico. Me ate later. ꯂꯩꯇ꯭ꯔꯦꯕ ꯂꯦꯛꯁꯜꯂꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ Isay amatanga sa pira. ꯏꯁꯩ ꯑꯃ ꯂꯥꯁ ꯇꯥꯛꯑꯝꯃꯁꯤꯀꯣ Okay, say no. ꯏꯁꯩꯁꯦ ꯄꯟꯊꯧꯒꯤ ꯅꯨꯡꯁꯤ ꯁꯉꯥꯏ ꯅꯤꯡꯉꯣꯝꯅ ꯂꯩꯁꯥ ꯇꯝꯗꯨꯅ ꯂꯩꯅꯝꯅ ꯂꯩꯀꯥꯏ ꯄꯜꯂꯥꯂ ꯀꯂꯛꯅꯤ ꯍꯧꯕ ꯀꯌꯥꯅ ꯈꯟꯊꯕꯤꯔꯣꯅꯦ ꯄꯥꯝꯃꯨꯕ ꯈꯟꯊꯕꯤꯔꯣꯅꯦ ꯄꯥꯝꯃꯨꯕ ꯑꯩꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯅꯪꯅ ꯑꯩꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯅꯪꯅ ꯅꯨꯡꯁꯤꯠ ꯊꯧꯔꯤꯕꯨ ꯑꯣꯏꯗꯨꯅ ꯆꯤꯠꯅ ꯄꯨꯟꯗꯨꯅ ꯆꯤꯡꯕꯤꯔꯛꯂꯨ ꯄꯥꯝꯃꯨꯕ ꯃꯥꯕꯨ ꯏꯅꯥꯛꯁꯤꯗ ꯄꯥꯝꯃꯨꯕ ꯃꯥꯕꯨ 이낙시다. Thank you so much. Good night, guys. Good Good night. night. Let's listen, ma'am. Let's listen.